diet the home bala ade magi tumba da home bala tumba chaba da home bala ko adagi akoina wanga mo ko pada aba focus to ga ta bangam lai lai su pajan tam masi kamai la ke da magi ni sagi chain reaction ne matang su hong padu ne ba adagi akoi lai lai su to matam du yamna tuna phare hay ba ju yamna hay memorize to jam ture kari gi akoina sana ba matam da aduki matik akoina oxygen che ko inhale to weba haiba oxygen se no ko ga lungs ta changraga heart ta changraga ko na easy kamai ti da changraga so oxygen da ko brain da yo ne ba brain da yo bi ne ne ko na sana roi sing na pung hai ma pa ma tam da sana da sing na pung ama makai ani pa ba sa ma nei ba value se maram di aduki matu khang ba thui ba hai bi je thui ba aduga ningjing ba je ngam me ba smai to na sagi ma hai roi se aduki matik ohong bola e ko adagi magi mamang da puna mag jonge adu khwai digi chaw hongi si magi lamcha chader wangang sangang adagi magi ma class miss tawdre adagi magi punctuality mana akogi chang na lak pa je siju lak eba adudagi magi grace hana 80% da leiram ba se ma huji keno yore 95% yore ba so 95% yore oja na mi la sam ure ai lo shenam tawre ko ai matam yore ma le ko adu ma ji 95% yore adu karai digi la ino se sigi ohong ba je 80% to 95% da lak pai je achoki mati achoba ohong ba mane ba masi ohong ba je kadai de lak ya ga di it is the impact influence of regular exercise and sports participation. Not only he got 82, he jumped from 80 to 95%. Mana INBA Taiwan National say talk with the INBA 2020. INBA Taiwan National you talk from the Magic Junior the #1 time. Wow, amazing. So she loina link like another sa. Sagi mana sana baju dagi ma nasagi mana competition do 200 honor kuda mauna haairiba magi waakhalldo pukning changbudo mana lai lai chu to wije pukning chang na to bungam budo asmai to ra mangoda achuki matik ohong buting pura eba da lo selak pada aina haijening se asuk yamna kanaba leiraba sida akhoina hujik akhoigi iramdam da leiriba akhoigi akoigi icha sing ko mahiro sing sida ade mama mapa sing akoi oja sing oja dana bi jod mi yaure ko hai ya ida haijening buse akoina hek mahiro sing sida advice bi matanda pauktak bi matanda akoina haijaga da buse moida sanaba sanaganu hai ba khoi gem lei bane ba nang lai lai su toge di UPSC thage di adu toge har di noi sana khonam se togunu ko matam mangan ganu lairik pau hai do la le adui mahutta moina sanajanningba sajel moina sanajanningba sports to hunbiyo ha di moi du professional oyu professional oina sano haibnate ai dona world gi title kaya am lobbiyo haibnate tawbutabu sajel naina chang naina sajel toba amadi chang naina sports competition da yaw khot pje sina asoki mati akoi gi mahi masing tambasida mateng pang batana tana tung koina mai pang batana tana koina sai koina tawhanning da ba moida changhan ning da khoi gi crimes akoigi sexual crimes lady ko akoigi huran kin thi ko lady ko adagi akoigi moina cell phone da mobile phone da matam manghan bagi problem lady ko adagi moina larik tam ning dagi matam lady ko hari khuding makse sidagi moisi ngakthok pangam ngane ba adagi mathakta moisi akoina Tamana moina sang na sa dito get moina we can motivate them through exercise, through regular exercise, through sports, and through sports participation. They change their life and research na si proof to robani masi I have itom na sana roi ni na hype na tema si research na mayam na Google da check to view the impact of exercise on academic performance student academic si lam na dum loi na yaw le rabani ko si ja khoina tawbu bu khoina masi yaw re har ga chokoina khara khang hairaba khara mapan thoba khara paraba khoina hairiba haurak liban harol sing mahiro sing da haibi dragadi moina di khang daba udaba chu yaaba aidi moigi wakhalna du yawna khalu damna aduna si akoi guardian oiba akoi ahal lamenting oiba ho ja sing oiba khoina sumaina moida takpiraga koi moisi malem gi thakta mai pak na ba tung koina mai pak na ba makoi bu pukning thogat pisi chang na sajel tong na ba amadi chang naina
sport sananaba ngamagadi chang naina su competition sing yauraga mukoigi punsigi khongchat mai paaknaba ina machi thamjage Yes, sir. Thank you so much. akoigi No, I'm no Isaac. Marakta share tawjabo aina. Sir, akoigi question sing phang satrana aina hangbada khar thengna jabse karam exercise sing tawba yai adugi na habiyo. Marakta akoigi sir danari lashram busu yam Thaagatchari sir. Thank you so much for joining in. Akoi Tamo Santi gi sir questions khatang lawjara matungda sir gi akoigi prepare tawjaraga sir. Yawba bidam ka Thaagatchari sir. Ozagi je mute later tadre oza dhanwe je mai je mute later phone je tadre ozagi chu yauna de mahajara ge exercise ko kenoni ai hoi na sai pan ge tor gai je pe kaw khre oza la ku da matam je thenga brana kenoni akhoi gina sanaba haraga khoi sajel chang nai na sajel to ba sanaba haraga yam ne ta khoi ji matam ji ai je pung hours and adu spend to be ka chuma thau ta te koina yam na maru oina piri bachi chang nai na sana batuni adu chang nai na sana bachi kamaina sana ge khwai degi phab de koina sajel singina koina phab je akoi yoga gumba natra gym da sana ba adu ai ha ki oina di gym da sana bachi ne hena pamjai maramdi gym da sana ba ajina akoi gi hakchang si akoi body image am thore koina hakchang ji geng ma matamda masalga karakpa de thibam go chu pujira yam nuai bam pokje ba khoida pukka jahanda gi ba masalga karakpa sira koi puk kang bje nuai te ko yeng ba ko aduna khoi na sagi gym chala sana matam chi da ko smana ohong bam lak puje adu ki mate khoi nuai ba khoi ithil ma pi ba aduna yak na mayam da khoi na haijabsi haijaning basi khoi gi gym je ngamaga di gym da sana bi ba laikai ne khangde ga khoi gi gym achouba hangba de ngamaga de gym achouba hangba chapiyu ngamdra laikai gym da khoi laikai gu loi gym leibne kamai tawna sana ga te haraga de khoina chayo lam da khoina yam drabda moina haibse khoina sum thengna puje ko ahum lak yam drabda ahum lak adu yam of the mangar kumba session je sana biba adu kayam sana de khoina pung ani hum sana bai mathau ta de yam drabda khoina minute kuntra yam of the khoina minute kori amaga makai pung makai yam abani ko haise yam of the khoina minute kuntra da gine na 45 minutes ya si se khoina 3 times a week kumba je khoina sana bangam biraba ko adu na moigi mai masing tambada moina sagi aina sama mamang panjagi ba khoina to honing da thak sing do adagi mai ontok mangam gani adei tumpa chabda chang nai rakani adei lamchat sajata fajar kani lai lai shuda puning chang mangam kani adu kari tawgada ge sana ga ga harga gym da oina khoina sana ba ya yoga ko adu gym da oina haida ga khoina gym gi fees da lai jabani na khoi gi hakchang gi saruk khoina sana ba ya basi part si akoi mari thona khaidok pa yai haibdi akoina khong akoina legs adagi chest adagi back adagi arms and the shoulders hari ba part manga jini yamna maru oirisi adu part manga ya koina numi humni sana ge haraga na part amaga punjan ba ko adagi numi manga ni sana ge na part manga ji tunga na sana bi ba adagi numi humni matam leite numi humni ka sana ge haraga na koina part ani punjan ba aduga amma sana ba smai torogara koina hairiba koi body parcel loina adum sana ba ngamgani koina numi humni dagina numi manga no bamlongda adu di matungda kariguma hena phaninga na koina cardio exercise tawbiba minute kundagina akoigi minute kumanga kuntaru kuntras maina ko akoigi cardio exercise se akoigi gym da akoigi stand still cycle like ko adai treadmill like ko adai step up hana lai ba koi tungan ba akoigi cardio exercise mayam sinama laibne aduna koi minute kumanga kuntras maina ngamagadi sana biba samaina tarogadi adu chabi matang hapitang panjaram ge chabse akoigi nak chang da khwai di phaba chana bi khwai di hongmana ju oye adu khwai di lai ba thong buse kamai to ga champut kang thui sine khwai di chang da kanari se thau thum toroga akoigi hauna chabdu yam tang ju tange ko akchang da ju yam phati se aduna yam lai bi se akoigi mana masing akoi manipur gi mana masing yam hawi yam fai ko maru oina akoi organic or vegetable sing fruit sing chabi ba adagi thu nong mai da chaba si akoina piktak na ko mari mangarak chabi ba haidi yamna chaba anirak chaba to manga thokna mari thokna khaido ga chabi ba
sumai taro kita kuna puk yam chok tok pudo ju chok thoroi aduga akhoi chaning thaning mo jodum pok kani ba ko aduga wakhal ju sidai cha yam cha sal ne khoi pok se tumning bane ba adu mai si mai roi sina ko parikha maya da cha yam cha chakanu hai ja dune ba ko ni somda sagi carbohydrate ki keno do yaisal lak pudo somda aduna ne tumning da aduna khoi chak si hekta pairi ga khoi charuk ani sa sam me mahut ta ko khana pikta na akhoi na mari manga thok na chabi ba mai taro ke hakchang ki figure su phajagani aduga tumba su lai gani aduga hakchang su phagani ko ado aroi da amakhakna khoi potha bse akhoi exercise adagi diet adagi rest ahum ji punda ya de ahum ji da ama he wala ko akhoi hakchang pha banga moy mai pak banga moy ba aduna kwai di aroi da hakna panjane musina khoi rest we have to get enough rest khoi na potha ba chi enough oidragadi akhoi hakchang pha chung ngamoy aduga khoi brain chu function to bunga moy ba aduna yamdra ba khoi naharon ching da ngangi bine na khoi naharon akhoi adai oja goi akhoi goi di ka ahan oira bina tumba ja diam sang tumba yadre ko ha oja adu naharon ching di yam tumba matau sai ko moi di yam matau sai moi ji pung yamdra ba khoi pung taret ni panji moi tunga da bini hoi parikha maya da ni kitang ta sal chu ya ko adubu yari ga de pung tare ni panji tumna na phot na bipa aduga rest over ya mathau ta na pung mapan darak tum thala de jung soira de ju akoi lethargic oi ba haining da ba do pol kani aduna pung ni pan de na tumi da ba aduga yari ga di pung taret taruk tare ta gi henna ata na tumi da ba adu adagi da koina na cha hawalak liba khoi gi mahiroi sing na harol sing asina soidana sagi sajel toraga tai sing chi charaga rest obiraga sagi moina changol lambi da soidana mai pa pangam gani haje hak thamjaraga hak matang jalo senjaraga yam Thaagatchari tao everybody please give it a hand for thank you so much Thaagatchari sir yam harauje amasung sir sigi matam se pibigi da makta akoi satrom gidagi akoi nahasi ge nanau sing dagi nachan sing dagi tamo taseng na Thaagatchari phongjari sigi tanja phangbase marak ta taw ai amasu share taw jabo oina akoi marak thap ya wait hang on 1 minute hang on no in the questions akoi sir Dhanabir akoi Dr. Dhanabir Lashram akoi sir Dhanabir si akoi makhal events mayam amda taw yaujakre akoi sir Dhanabir si mamang da akoi sangai thel sindai pung se sir taret makhai tare hai tare thenge satra sing ju wanare hai tare sir satra chani muk ne bataw adu event da ada sir satra mayam se tum phara haina re ba program nu sandan hai tare ada akoi sir lakpa da satra se sir aina maming panbada mayam ai kem haider stiare akoi doctor noina khangdore mi si laktu se ladies and gentlemen well, please welcome Dr. Dhanabir Lashram. Hi, madam. Satra sing. Already the paaknaba video energy is. Already waakhallolnachingba. Satra 7:30 dagi na. Okay, no 8:30 we akoi sir ga energy already tai hai tai now. Ana sir da ina share taw ni muje. Sir minute mga tarak tang video sir gisu yam tina special oiba moment ang khangni hai tai sir. Akoi na sidi phongjari ba khudung chaba se sir. Mathangda kam kana phangdoni khangde amasung taseng na sir na laibiriba timing si matam se akoi tasek na logjaning ana sir men mga kata akoi tamo Shantikumar su yam tang na phangjabani na everyday phangdabani na yani ngai di taw sir ga tamo se ngasi gi akoi gi matam kitang ga topi ba tare taw ada questions ama oina akoi students me am tagi su questions khara lai jari taw moina su hangning ba khara lai ba ada questions khatang lawmin na ba tangda share taw janing ba ta so anybody hangning the questions like target open one by one hangbiro bro I handa hangje yes please ming happy introduce no oja I ming samani ga ningombam oja dynamic manipur gi chu member no oja oja ina hangje ningi oja gi hoji gi paper do hoi adu online oina akoi sum pa ba phangadra ka wai do phangani paper do habit analysis tawjani du gi keno ne handaki se paper je moina keno tawdriye akhoi gi handaki chahi gi je akhoi gi covid-19 ga oibne na akhoi gi moi gi je akhoi gi matam ma lai bo moi gi sidaina sibau sida sigi processing da phongba adagi online da phongba na matam je lai ba aduna moina next year da yaithokpa aduna ai haki paper do moina phongdri bani na aina muk mayam da public da
Kainos yani taw share tawbudo adu moina mu nungai roidra na tawdaba adugini aduga tawbugidi next year da budi soidana thorani paper do. Okay, thank you taw. Next question please. Question yamabida mga kitang logsage. Next question please. Hello sir. Yes tai habiro. Yes. Sir, I mean Suchitra Mayangbam I Ignite Club ki active member mo izabane sir. I know sir the hangjaning baze sir na sunga sagi life story mayam adum ako struggle tawbagi mayam mo su libigre adu da aina hangjaning baze sir kai gumma matamda. Hello. Yes, Suchitra, can you say it again? Yeah, hello. Kai gumma matamda. Sir, hello sir. Hello. Tai hello. Sir, ado kay gumma matamda ako de hari depressed lakpa. Ako'y give up tawningbagi, quit tawningbagi, tanja ama lakpa sigumma matam sida ako'y mentally strong kamay na oiraga ako'y sa give up tawgana kamay na laygadagi habagi basic point kara habiyo sir. Hoi. Kwagi aharba ai point ani khang hai ko isa kwagi isa haigadra isan haigadra Suchitra kise yamna phajaba kenoni question ni akhoi gina akhoi mipung khudimak se akhoi oja dana bi license ju dum thengnarangani akhoi ju ngasi bausi ki thaksida yorokpada akhoi ju yamna ningba kaiba depression adagi frustration. Sometimes I call myself king of frustration ka hairim neba haidi aduki matik akhoi gi nungai tuma yam thengnare ko tawbata bu akhoi na koina masida ani khaktang ai haige amana khoigi sajel ta changna na tawbse si akhoi stress akhoi pressure stress am release tawbne maram de akhoi endorphin harba koi happy hormone ama koi puthoeba exercise to matamda sigi akhoi na exercise changna na tarogeti haige happy hormone ja koina si puthokpa matamda akhoi awabse control tawbda yamna line thoe aduna ni ngasi fawbda koina sanaroi singna suicide tawba tadri se ko adu paisa yamna paiba sel yamna paiba khoigi business tawba adagi movie stars adagi atopa yam laiko maming laiba moi suicide taweba maramdi moi exercise tawdabanina depression duna helakpa ko adagi adubu akhoi sanori singi paisa paiba nate ko paisa sel paidagsu moi si deba moi suicide tawdeba doi ta chu tara moi ko kari gino haragi sagi happy hormone che fajana thoaleba amasina akhoi control tawbdi am line thoale ko aduga amana akhoi sagi kamai tawdana akoina disappoint matam sida akoina so samai hai present crisis momentary insecurity feeling haidi kuda ki oiba nga ki oiba akhoi ningba kaiba akoina tongning bisi ngamaroi dana haiba adumba waakhallon akhoi hurdle panje choida lakani sidi mipu kini makta mai pak mi mayam je moigi lambi dana loi la epse si kamai tawdana akoina masibu laksin gadage dil tawgadage haidagade you have to be able to see beyond this present crisis to the goal, to the dream you have. Nahak na mangjar ba manglando, nahak na aim to riba goal do pantung do. Adu una yengba, adu yaw na yengba ngamgada ba hujik oriba, kay ning ba kainingay oriba, adumba layriba mayam do. Haidi insecurity feeling haise. Momentary, kay failure haiba feeling do koi mai thire kaina ningba kare ka hariba wakhan che pukning je sigi matak ta koina ai hak na ningje gi ba apam ba yongningba panthung do adu yoba uba ngamna ba hotna ga dabne madune ba koina tawri su koina jala ni daga tawri su adu ne ba ko okay yes now okay last three questions. Excuse me sir. Excuse me. Just one yeah. Hello. Niranjan. Sir, yes, Niranjan han haibiro Niranjan from Niranjan please saknai bi mathang da tobiro Niranjan han haibiro I giving Niranjan Ngangbam I huzik student or graduation tawzari ruga sir na giba akhoi the regular exercise tor kan the ears lungs or kidney inhale tor brain the la hai sir can you please elaborate about this process can one say akhoi na exercise to mo tanda akhoi the sorji thabe holiko
sore sabe hole je kari khoina khoi gi heart beat se angla pon da khoi gi heart beat se khoina hena fu matam chi da khoina exercise matam chi da khoi body se khoina power se pina na ba khoina any nga khang de sa kan any exercise oxygen je yamna khoina inhale tawe khoina sore homba thugali duna khoina sana ba matam da lamje je matam da ko sore homba thugali che aduki matu khoina sore ji yamna honjan baduda sore honjali ga yamna honjali matam duda khoina oxygen gi saruk che aduki matu khoina yam loksal khoi gi hairiba oxygen je khoi hakchang na changi bse khoi gi blood stream ji da changi ne ba khoi gi blood stream ji changi ji blood chi na karai da to genda khoi gi hairiba blood stream ji changi ba mayam che si khoi brain ji blood yori ne ko brain da i cho e kain to ri do so brain da ju changi brain da khatan ne changi ji ma che khoi hakchang part khudi makta loina supply to we ba khoi oxygen che aduna oxygen ji yo da mafam do khoi hakchang da skin problem lai rei ba adagi muscle problem lai rei che ko kane ko adumai to da khoi gi kokta brains da isda koina oxygen je thajan ragadi koina mi gyan ta da wakhal ta da ka yaw do tu ba matam da khangda ama to matam da ko ma koi oxygen je yawda tai ne shi da sida koi gi sina smana sajel to matam da koi oxygen ge saruk se adugi mati koi hakchang da phang mu je ngam ko yam na oxygen ji phangi gai koi gi hakchang sida koi gi immune system hangat kani koi gi active alertness hangat kani ningching hangat kani adagi tabak injang to matam da chu pukning chang to bangam gani khuding ma chadigi matik phagre aduna ba khoina ching ka ba matam da oxygen pura chali do imaalolda ka kari ko oxygen yaw de chatte maram de oxygen yaw rok tagi kok oxygen yaw rok tagi ne chai lambi ga du mang imne ba ching ka bang am point te ko aduna oxygen ji yam mathau ta ba adu khwai mathau ta bu oxygen je khoina karai dagi phangbang ngam ga dagi haragadi khun sajel to gadi oxygen ji yam phangbang ngam ko Thank you, Thomas. Thank you. Miss Saknaibi, yes, please. Saknaibi ure. So I ming handa sir, I ming Saknaibi. Saknaibi aduga I say Inakla Federal Director installed for international events kita ko na naisabne. Aduga ay na hudi hangul sa kaya tamoda hangul wa pushing sina. Ay exercise so was ho yam ana have the tamni do ay na hangjaba ay mga upansing sa kamay daw kita exercise so sa hawlaga. Aduga marat bit le sa na to kokiba. Aduga mayang makamay daw do no lahangin. Aduga balade kamay na haaibadugi kamay na daw yan. Okay. Saknaibi ki question je ko kamay na build daw do. Exercise to budi hauraga tokib duni ko. Tokib de kamay to na continue to gudage kamay to na chang na chatha ge hai bane na tra. Friends ha ta hai biro. Yeah, Saknaibi say akogi Ignite Club kisu director in charge in international program and events on like jamne ta Saknaibi so she's a big supporter. So masu yamna fitness ki yamna passionate oiba kana woman ne hai tare ta. Ada magi questions in mana atopa students mayam da sumana fitness ki se mana su support oba ada mawanda challenge thing na sina mana sai mi atopa se sumana fitness ki jaga pusala ko matam sida active or magataw mo ji tanda na tok ki ba haitare fitness si yar maga ada sumaina active or magatok ki bi taw sumba si kamaina deal taw dage na aduma adigi answer taw haitare masi akoi keno ne exercise da natte ko atai field da ju adum tok ki ba yai adu akoi gi habit ama cheng wa dabne akoi gi ha amani ko kwen habit chemba lai bne akoi gi hainabi se hainabi se laitriba moi adu laitriba adagi khoina hainabi si semba yogdingai da moina se for example ha che thama hari ko chayol mari hari si natra chayol nipan hari si natra chayol taruk hari si ko smai to na khoina hainabi ama semba ji loidingai da moina tokraba adu di yara roi moi makha cha thar roi adagi ani subda makhoina sanari bese kari gi sajel tawribano hai bese masigi goal do moina khangdaba kari gumba moina sajel tawbasina thabak tawbakta natana koi hakjang phobada khata natana mai masing tamba su hena guys hang on okay tung da su hena mai pakani adagi lamchat bebar da waakhallon da su hauna lu chat su hena phagalakani hai bise khoina khanghan bangam lagadi moi si to oyaba ana to krije kari gi no moi gi na moi gi lama laita ba haitare ko madu khoina tambi ga dabne moi da takpi ga dabne khoi mama poi guardian oi ba adi instructor sing adagi gym da ojaw sing na takpi ga dabne moi da siba matung ni si oi ga dabne sibok chat ga dabni adu na tragidi akoi gi
motivation ji leitaba yai haina khona samaina takpi ba khona maru oina moida khoina khangan bam thau tari se exercise ji kana ba singdo adu khangan ba adui matungda moigi goal ama thambi ba moina yongningliba panthungo thambi ba sanabagi lamda chakara laila chugi lamda adu ba ama bo or ama bo su ko ifada phare sanabasidi ko Sir, question. Okay, last question. Aduga. Okay. Last question. Okay, last question. Sir, I moyang the mai sir. I je hauji Delhi da lai jaune sir. Preparation khare to raga sim lai jamne sir. Graduation lo jare. Adu sir I je no mother around sir 15 to 25 minutes this sir adum walk out tau jai ba sir. Okay. Adu walk out to raga sir I tumba gi timing je sir 3 hours tagi hena tumba ngam da sir 3 hours tumba ga dia adum haidi automatically adum kena to pa wake up adum to pa sir aduga haidi aigi daily activities da efficiency am wat pa sir gi suggestion gumba kari to ba ya ge to kita khang ba sir akhoi gi ko 25 nimit kya ni musana ge sana bado mahes ki ja nungti ga ba sir 25 minutes kumba di adum sana sir chayo lam da kya musana ge ba nungti gi sana ba sir keno to ga alternate days da sana ba sir 3 days about 3 to 4 days ne ba ko oi sir 3 to 4 days chaba tumba yadri do as tumba di nang na ha ju oiri mine tumba du ya ma thau tai pung ahom muktam tumba sidi chang chokani aduna akoi gi tumba je keno ne sana bdo yamna thengna sana gano sana basi yamna thengna sana di ko numidang na sana di tumba yadabne ba sir ai numidang du sana je sir ai yo morning na traga na evening da khutang sana ba sir morning da sana bse sina kwai phai ko aduga ne akoi gi hakchang akoi gi sana bse morning da sana bi ba aduga chang na akoi yamna ju nungti ju sana ru nu da akoi gi about 4 or 5 times if you can play 4 or 5 times a week that's good enough ko aduga kitang hengalo minute kumangal to khadi watle aina ahang na sai panjagi ba minute 35 to 45 sumai sana biyo adu kitang wara ga di aduga di choida na tungani aduga yamna ju wa ba natina lai lai shu to da shu yam nungai bni ko aduga khon samai haina bam lei khona pung sana ba matung pung ama ni se si window of opportunity for study ida khoi gi brain ja adugi matik active oeba haidi si ge sana ba natamina ko haidi na sai changri ba khona honjin liba cell da khona yauri ba oxygen sing na khona brain ji da changi da ge khona pung ama ni se si matam ji khona lai lai shu ji pa pa ho ba adu pung mari manga pa bu ri handa kana khatone aduna sagi na ki maes ki ji khoina cha ba kari kari soibra natraga kari kari sana bno habdo akoi email da torga fauna si jinglem ba da torga ingon da pau phar o koi message da fauna si ngasi da to bidi akoi oja chu ngai le ra aduna pau da mai to fauna ja aduga ai dum kai torke ko Thank you so much, Tamo. Hey, ladies and gentlemen, everybody, please give it a hand for Dr. Shantikumar. Tamo, we don't want to kuba to everybody. Come on. Thank you so much, Tamo. Thank you so much. Oh, thank you. Mayam Thaagatchari. Ja juara mani ngai da. Yes, makata ko ina.